Tens of thousands of people, mostly women folk, took out torch rallies and formed human chains at different locations in the valley areas in Manipur against the aggressions by illegal immigrants from Myanmar and Kuki militants. As the night sky was lit with torches, many slogans of condemnation reverberated through the valley. The torch rallies were taken out in response to a call made by Kokomi. Slogans like "Integrity of Manipur is non-negotiable," "We condemn Kuki militants' offensive against Meiteis," "Abrogate Sioux," "Withdraw Assam Rifles from Manipur," "Update NRC," and "Long Live Manipur" reverberated in all directions. In Imphal West, women folk of Oripok areas took out torch rally and made human chain. They shouted withdrawal of Assam Rifles and an abrogation of suspension of operation. Yaroy matakta yaw Manipuri sakta Mammo ye In Imphal East, women folk of Tinseed Road took out torch rally and made human chain too. Protesters at the rally spoke about the partiality of India government in the present situation of Manipur. Hojega ina laijariba mafam ase Tinseed Road ki Kongpal thongdudani ngasi numit asida Manipur gi hajik thokliba irang asi labdam asigi hojik thokliba irang asigi matangda hongnoruba leitana imaibel singna thoklaptuna magi mafamda tholaktuna human chain semduna makutta maira paiduna hajik Manipur gi santi puraknanaba khongjang changsili hiramasigi matangda imaibel singdagi hajik thokliba irang sigi matangda kari mot lai habagi matangda amutang taminase achuk pikpa kuki pro amagi Lan Machida Karigama State Government Manipur Ani Maxina Tamanaga Ting Beya Pati Managa Ting that is a Karigino Haba Aduna Takpati Basakana Lala Hombani Moina Tajalakba Amazing Zoo Moina Cookie Michanchanga Sinaraga Tarpani Aduga Akoy Manipur Gomengi Kanguzi Zoo India Gomengi Makokumbali that the Mohuji, Guangande, Cookie, they Tolotana, Pantadokra, Emeleta, Tadokra, Aquagile, wedding the Lan Massage walking Bangam the Bonina, Atoba,
ꯁ꯭ꯇꯦꯠꯇꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯌꯥꯎꯅ ꯕꯣꯝ ꯇꯧ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛꯑꯒ ꯂꯩꯅꯨꯡꯗ ꯂꯣꯠꯇꯅ ꯂꯩꯕ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯎꯠꯂꯣꯏꯅ ꯂꯣꯏꯅ ꯇꯨꯝꯍꯟꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯗꯤ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ima ipuna ngakpiramba maitegi ngamka ekoi kahen be aroi ikheng la taraba so koi kide matam puna mukta hallamana ta paiduna thang paiduna ngamba manipur ngamkai je koi ngasibo kahen dana bo khona jani ekoi na haijening mudi huji huji laibiri ba manipur sarkar gi minister MLA mayam se kari tawbiri bana hojik pawada nungtegi micham mayam serog da thoiba sugunu da thoiba sengmai da thoiba phayeng da thoiba nongmani ni kangdra mi haliba mi halama tungnamu thangna thintalama mangsam lenthalama mayam che koi yengma ngamdre honorable minister laibiri ba mintri mayam na Amit Shah na hariba commitment du sune indre kari tawgodabno koi khangdre Amit Shah gi hairamba request tu suna mawa lobidre nungtigi nungmai kaptuna leire koina yengma tamda adugi mati ko ji kiba phim dala maram maduna minister mayam da pham gi khanbiranu noi gi tungda koi chauna lepaga leijari yamna tawbining ba tawgada mayam do amuktang tawbiu action lokat piu praja mayam gi khalliba wakalon mokoi da chingna duna leiriba singse amuktang chingnan binu sahi lising ani gi puarina mangjan tharga lakiba semakkiba adumba jati ache ngachi manganabo honari base aikhoi mayam sangra aikhoi kanba mathau tai masigi damakta lairiba manpodal laiba tongan tongamna phurup singna isa gi phurukki oiba wakhalon do thadok piu loinana manipur gi apunba integrity da thajaba thambiraga aikhoi punna himinasi aikhoi machen hanaraga masida tongjabase karino masida aikhoi machen hanaraba injali bise kanano haibase aikhoi punna khangmina bachange 마라마치나 만보들 라이바 포르 코딩방나 포르키 민가 란지 타우리바 란지 와라싱나 포르키 민가 란지 타우비가노 아펀만 만포르기 사ခွတ်만포라마 모던 소사이티 와이바 만포라마 포르나 원하는 마탐다 아돔바 아파바 사ခွတ်망진타바 소사이티에마 만포라마 원하는 마탐다 아돔바 란지다 타우비요 아픽바 와클론다 란지 타우비가노 하이베세 탐전닝이 Manipur se koi shanti hanjanba pami kuki singna tawribra adagi asam ne pholna tawriba miot mine mayam sagi koi lapna leiba pami koi shanti yam pami koi Manipur da cha iba maisi koi na yamne ikai khumna jariba honorable prime minister of India ngahan train accident thokpa matamda yam athuba matamda second manga gi manung da condolence pi koi gi Manipur da hojik tha ma hena mai chaksala abaje koi hojik phauda Prime Minister of India Honorable Sina akoi hojik phauda karigomba ama bo haidana laiba aduga akoi masil ji hatongna ro haibagi mongda akoi gi Home Minister la amaga su akoi sida numit tarani tramangani tharamakanda hojik si lekai khudingda misi mina thokta jaga amta leramro sigi mayam sing asi akoi loisan ba pami akoi we want peace akoi peace pami tasengna peace pami that tree gi thodok si kamai hodor khibano rally ma chapada nongmai mayam purga sali masigi mayam sing sida akoi loin khangaba ngantani social media singda uraba ngantani adu kai su haining de koina akoi we want peace long live Manipur gi ngomkai Manipur gi ngomkai asam re phulting Manipur gi Manipur gi asam re phul Manipur gi so ima ibel singna tholak Manipur gi saktam kai bi aroi amadi mafam kayada macha masu sing lekhidaba kaya ama yarak pasigi matangda ima ibel singna maira paiduna pendaba wafam kaya phongdoraki hiramasi gi matangda paliba lenga asina athuba matamda irang asi loisina na basin biu haina kholaw kaya sulauraki video journalist hentoi bagalone na paudam jeri besana hemam elite news tinsit rod